Online Manipurgi numidangi pau miyeng tabiriba pumnamapu thoilashramna khurumjari ahanbada maroiba pau da Kuki Millitantsingna kaukchukhulda drone ahum Thajallakpadagi Khunngakpasingna double barrel Nongmei blank fire tawduna tanthokre. Imphal West District lonariba Kangpokpi District ki Harauthelgi chingthakta matam kayagi mamangdagi Kuki Millitantsinggi achauba kem ama oina leire loinana mafam asida bunker kaya saduna hojiksu afaba makhalgi khulai paiba Kuki Millitantsingna khulingduna leire ngarang numidangsu hariba Harauthel chingthaktagi Kuki Millitantsingna kautruk maitai khulgi nongtaki sarukta drone ahum paisilakre haina khunjasingna phongdoragli ngarang numidang pung 3:35 rom taba matamda Harauthel Sport University ki mathak thangba chinggi sarukta lairiba Kuki Millitantsinggi bunkerdagi drone ahum kautruk maitai lekai nongthaki sarukta thajallakre hariba drone ahum adu matam amatada mathang kautruk ki nongthaki sarukta paisilaki minute 10 rom paiduna leiki maduda kautruk khulngliba khulngakpasingna urakpadagi khudakta double barrel Nongmei sijinaduna Nongmei round 5 rom blank fire tawbadagi drone ahum adu khudakta Harauthel romda paisinke hari khulngakpa amadi khunjasingna phongdorakpagi matung inadi kautruk khul asi Kangpokpi district ki manung channa lairiba Harauthel chingthakta lairiba Kuki gi bunker sing asiga supnatagi meter 2-3 rom lapna kautruk khul asigi Chingyagi sarukta laibani maduna makhoina chingthaktagi Nongmei amasung bom kapsenduna landarakpa matamda yamna komna thoi ngarang drone ahum thangna kautrukkhulgi nongthaki sarukta paisilakhiba adu khul asigi hojik oriba fibam ningthina khangdolaga makhatana Nongmei amadi bom kapsenduna landarakna bohonarakadra haibagi chingnaba chauna leire drone ahum paisilakpada khulngakpa khunjasingna double barrel sijinaduna blank fire mangarak tawkhiba matamduda manangnakpa mafamsingda CRPF MR amadi Manipur Police ki kangbu su adumak lei adubu khud handuna Nongmei kapkhiba amata leite masigi matungda Kuki Millitantsinggi maikaidagi Nongmei kaptharakpa amadi drone paisilakpana chingbasu amata leikhide hairi khulngakpa amadi khunja kharana phongdorakpagi matung inadi hojik Harauthel chingthakta afaba makhalgi khulai paiba Kuki Millitantsingna khulingduna makhoigi bunker kaya saduna lairiba asi manangnakpada lairiba security force ki kangbuna aduma khanglibani loinana Manipur lengana su khangna karigidamakta Kuki Millitantsinggi bunker sing asi thugaidabano amadi mafam asida lairiba Kuki Millitantsing asi takthokdana asum leihalliba karigino haiba wafam su phongdorakpaga loinana athuba matamda Harauthel chingthakta khulingduna lairiba Kuki Millitantsing asi athuba matamda takthokduna thangnana lairiba kautruk amadi mitai khulsingda lairiba khunjasing leitana lehenba phanganbiu haina su phongdokhi pau Kuki Jomi Mar haina sijinagadabani haina Kuki MLA singna phongdokre Kuki Jo haina sijinabagi mahuta Kuki Jomi Mar haina sijinaduna Kuki Jomi Mar singi identity hena masak tangna bohonarasi haina Kuki MLA singi maikaidagi phongdorakli MLA Ngurlasung Sanate MLA LM Khaute amasung MLA Bungjagin Baltena tongan thadorkiba cherol singi mutung ina mamang thakta thokiba cherol singda Kuki Jo haina sijinariba asina identity masak takpada mapung phaba oide maram aduna hena masak khangnaba Kuki Jomi Mar haina sijinagadabani haidi makha tarakpa update asidi pauning kholdagi khotcharake hauningba matamda haurakpa Kuki lan Manipurda thokliba tha 15 henjilaklaba lan asi matau karamna loisingadage haibadu khanbada awaba ama oiri lan haurakhiba si Kuki khulai paiba singna makhoigi oiba tonganba administration ama taladuna mitai furupta Nongmei kapsenba amadi bom kapsenduna mitai gi lam makai hana loksinba asina pandam oibagum tawi ngasi su hojiksu karamba matamda haurakani khangdaba hauningba matamda haurakpa Kuki gi lan ni Churchanpurda khundaba mitai furuki yum kai mai thadokhiba amadi mai thadokhraba mafamsing adu lampak amagum ihang-hangna thamli asida sunatana mitai na khundaba mafam kayada bom amadi Nongmei kapsenduna mitai singbu tanthokna bo honari ahanbadadi mitai furupti asuna Kuki khulai paiba singna tarakani khalludabana itaw tawna leiki masimangna Kuki khulai paiba singna khudongchaba sing asi lawkhibani Hojiki Manipur kaiba yaroi haiduna khulngakpa thorakle khulngakpasingna achauba thodang lawduna Kuki khulai paibasinga matam-matamgi lan thengnari thokliba lan asi state lengakna thengnagadabani Manipur miyamgi punsi amasung lanthum ngakpa asi state lengaki subject ni adubu state lengakna miyamgi punsi amadi lanthum ngakpa ngamdre haibasi pumnamakna khangnaraba wafamni hojik lairiba fibam asida central lengakna karino manungda hidden agenda ama leibadongna ui Kuki Millitantsing amadi central lengak anigi marakta leinariba aronba asi karino haiba kanasu khangnadri adubu aronba amadi soidana leiramgani asukuiraba Kuki na hawa lansida central lengakna loisingadabada thai-thadina leiriba asi chingnaba ama Manipurgi miyamgi thamoida tabagum tauri central lengakna Manipur bukaidana bo hotnagadabani amadi Manipurda thokliba lan asi athubada loisinaba hotnaba chungani hauningba matamda haurakpa lan tahangumsi